Asian IM amadi JDF anigi marakta Akanba maongda pung 5 rom nongmai kamnakhre ngasi nungai matung pung 2 rom taba aduaida Asian IM amadi JDF anigi marakta Akanba maongda pung 5 rom nongmai kamnakhre hari thaudo osi National Highway number 37 gi Kaimai Police Station akonba Kaipungdai village ta thokibani hari thaudo osi gi matangda press na phangba pauda Asian IM gi afaba Makhalgi khulai paibusingna JDF na leiba mafam aduda nongmai kapsin dun landarakpani hari nongmai kapsin dun landarakpa aduda JDF ki maikai su handuna nongmai kap dun nakal ani gi Akanba maongda nongmai kapna ki hari nongmai kapna badu nongalamdai pung 2 dagi hauraga ngasi ayu pung 3 fawba kapna ki hari thaudo aduda nakal ani gi oina kaya yamna asu apan nangkhrabagi haibagi paudi hojik fawbagi oina press na phangba ngamdri nongmai kapna bagi makol tabada manak nakpada leiba khunja sing makoina safagadaba mafam singda leina ki hari Ningsing bayabadi tha sigi kunda so JDF na su Kaipungdai village ta Asian IM gi camp ta landaduna nakalani gi marakta Akanba maongda nongmai kamnabagi thodok amasu leikrabani amasung kuki yasinanaba MLA anina honari Ukhrul amasung Kamjong district ki mafam kharada tangkhul amasung kuki gi marakta thokliba khana chainaba yummai thanaba amasung nongmai kapnabagi thodok sing lepnanaba naga gi MLA anina yamna kana honari lenga ki mahut sillaga Ukhrul assembly constituency gi MLA Ramuiba amasung Fungyar assembly constituency gi MLA Laisio Kaising ngasi ayuk Imphal dagi Ukhrul district headquarters tamna chatki makoi ahanbadadi helicopter da chatkani haina tawrambani adubu police ki chaksin thorang ningthina lokhalaba tungda National Highway 202 Imphal Ukhrul lambi da oina chatki numit yung matung pungkai chatpada Ukhrul district headquarter da laiba tangkhul katam naw saklonggi office ta tangkhul luchingba mayamgi oiba mifam ama pangthokhi Irang thoktana ing tapna leiminanaba MLA anina mifam aduda appeal tawki adubu atoppa mioi yawhandana pangthokpana kari khanakibagi haibadudi chapchana khangba ngamdri adumakpu MLA ani asina phongdorakpagi matung inangasigi mifam adu nungthel pung 3 makhai tabada loisinkrei mifam adugi tungda makhoi anigi timna handakta irang thokiba mongko chepu amasung sangkai de chatuna mafam aduda leiriba kuki amasung tangkhulgi khunja sing unaduna irang thoktanaba wari sanagani haibi mara asida irang thokiba amasung nomai kamna khiba mafam singda security force singna operation chathaba lepa leitre maikai ani magna bunker semgatna duna thamlamba sing lokthokpa hokre ta laiba US ki base pumnamak thingjillaga wari sananaba firef lawgani Gulf ta laiba US ki base pumnamak thingjinbaga loinana mamangda thamlakhiba thingbasing komthoklaba matungda US President Donald Trump ka wari sananaba firef lawgani haina Iran na phongdokre pumnamak asigi mathakta Strait of Hormuz phawraga chaliba jahaz pumnamaktagi fi lawnabagi framework amasu Iran pukhatlagani matung tarakpada pamdaba thodok amata thogandanabagi wakhalonda anawba tharang asi puthurakpani haina Tehran gi maikai dagi phongdokhi India Today gi report amana hai karigumba wafam asida yanaba tarabadi Iran lakadariba chahi 5 chumna ballistic missile program lepaga loinana uranium puthokpagi changso hanthalagani wafam asida yanaba puraklabadi International Atomic Energy Agency IAEA na Iran gi uranium enrichment program yengsinabagi ayaba pigani Hezbollah Hamas amadi Iraqi militia singda makhata na mateng pangbagi thabaksu leblagani hari Mars kuntraga mathoi fawbagi manungda mafam matam ama hektada Churachandpur changdaba thorang loire malem thongam Manipur hojik tholiba crisis asigi matangda aroiba waroisin ama puraktuna mausagum aikoi pumnamak nungsi chanana hingminasi haiba wakhalonda puraduna haukiba March 12 da Bishnupur district ki lamangdong kaitheldagi khongsan bahurakiba peace cyclist social activist malem thongam gi peace solo ride numit marini chanbada Chandel district ki Jafau Bazar da Manipur lengang na thingba pirakpadagi chingi mafam singda peace awareness chathaba yadan laikhraba matung March 18 Manipur ki Chief Minister da point ani yawo memorandum ama pisinduna numit 15 gi matam thakrabasu ngasi numit 4 chalaklaba fawbada government ki maikai degi matik chaba paukhum lakpagi mami uraktaba asina maram oiraga March 13 fawbagi manung mafam matam ama hektada Churachandpur district ta lansinduna peace awareness chathanaba thorang loire haina malem thongamna ngasi Manipur lengakta khangalakli Minister na President Draupadi Murmu unakhre Union Minister BJP luchingma kayasu unaduna cabinet chawthngnaba khanagadawri Chief Minister Waikem Chana ngasi New Delhi da Rashtrapati Bhavan da President Draupadi Murmu unakhre ngase yu unakhiba du da Waikem Chana Manipur da hojik oiriba law and order gi fibam lengang na paikhaliba chawkha thorangi thabak sing amadi internally displaced person IDP sing khunda leita hanaba thosil sing paudamkhre Manipur da chahi ahumrom chatharkiba irang asina maram oiraga
state asida hojik oiriba sel thumgi phibamgi matangdasu paudamki. Chief Minister Y Khemchan ngarang Manipur da pangthokpa tongan mathoram sing saruk yaramlaba matung numit yungba matung pung amaga makhairom tabada Imphal thadokhibani. Ngasi President Draupadi Murmu unaraba matung makhatana Union Home Minister Amit Shah amadi BJP Central Leader sing unagani. Maduda tha ani suraklaba Manipur gi anawalainga asigi cabinet chawthoknabagi matangda kupna khanagani hairi. February 3 da President Draupadi Murmu na Manipur da thamlamba President rule lauthokiba matung numit adumaktada Chief Minister Y Khemchan, Deputy Chief Minister Nemcha Kipgen, Deputy Chief Minister Losi Dikho, Home Minister Govindas Konthaujam amasung Minister Khuraijam Loken wasak laukibani tha asi ani sujilaklaba asi faubada Khemchan gi cabinet chawthokpa ngamdana lakli. Seat humfu leiba Manipur Legislative Assembly da leiba yariba minister asi Chief Minister yauna taragani toini adum oina February 3 da Chief Minister yauna miyoi manga wasak laukraba matung mention ba yariba cabinet minister gi masing taret oiri minister oiba yaba miyoi kaya leirabasung asi fauba cabinet chawthokpa ngamdriba adugi maru oiba maram karino haina miyamna hangnaduna lakhibani karigumba miyoi kharada minister piruba matamda minister oihodaba MLA singna pendaba fongdongnarakpa yabagi oithokpasu sauna leiri. Adum oinamak BJP Central Leader singi makhada cabinet chawthoklabadi penna daba kaya leirabasu khara makhaidi safaba oigani haina panari. Chief Minister masamakna su center gi miyeng makhada cabinet chawthokani haina fongdokhibasu leiki. BJP Central Leader singna yaba piraklabadi Khemchan cabinet athuba matamda chawthoklakpa yai adubu kana minister oigadagi haibadudi khangba ngamdri. Rims matamga chunaba maongda semganaba center na lupa crore 4,723 kaithokle JP Nanda National Health Mission gi makhada lengakna North ki state singda mapung faba Healthcare facilities sing fanganaba thabak thoram sing pai khatuna lakli haukiba chahi tararom asida Northeast region khaktada medical college taragani thoi semgatkre loina Manipur gi rims matamga chunaba maongda upgrade tawduna semgat saganaba center lengakna lupa crore 4,723 kaithokpa leikre haina Health and Family Welfare Minister JP Nandana fongdokre wafam masing arang famkiba parliament mifamda healthcare facility gi matangda khanna nainarakpada Rajya Sabha gi MP dingthau sana zawalai shembana Northeast miyam da matik chaba healthcare lenga ki maikaidagi region asida एम्स नत्रगा मसिगा थाक मानबा इंस्टीट्यूट सेमगनबा थौरांगसिंग पाइखतपा लेब्रा हाइना हंकिबा वहांगी पाउखुम ओइना फैमिली वेलफेयर गी मिनिस्टर जेपी नंदना फोंगदोखिबनी यूनियन मिनिस्टर न मखाताना फोंगदोखिबा नेशनल हेल्थ मिशन गी मखादा लेंगा असिना नॉर्थ ईस्ट की स्टेट सिंग द मतिक चाबा हेल्थ केयर फैसिलिटी सिंग फंगनबा थबक पाइखतुना लाकली हौखिबा चही तरा रोम असिदा रीजन असिदा मेडिकल कॉलेज तरागनी थोई मतमगा चुनबा थाकता सेमगतपा लेख्रे Hojik faubada medical college sing asigi semgat sagatpada lupa crore 2,737 sizinakre. Hariba medical college sing asi semgat kraba mafam sing adudi Arunachal Pradesh ki Naharlagun, Assam gi Dhubri, Nagaon, North Lakhimpur, Difu amadi Bokajani, Meghalaya gi West Garo Hills, Mizoram gi Falcon, Naga Hospital, Nagaland, Mount Nagaland Sikkim gi Gangtok amadi Manipur gi Churachandpur ni hariba Mafam sing asida semgat kiba medical college sing asida aphoba makhal gi infrastructure amadi training facility sing fangali haiba wafam thamki ngasigi parliament mifam da healthcare facility gi matang da khana ningnarakpada MP ningthau sana zawbana cancer amadi atai tangna thokpa laina makhal sing North state maru oina healthcare khudong chaba matik chana fangdriba Manipur gi khungangi mafam sing da yamna toina sandurakli masina maram oiduna lairaba patient sing laing chathana bata ngai fadana atopa mafam sing haibadi Guwahati, Delhi amadi Mumbai na chingba city sing da chatpa mathau tai maram asina lenga ki maikaidagi athubada Assam khak natana North East ki state khudingmakta AIMS natraga masiga manaba thakta Labour Institute semgatpa yamna mong mathau tare haiba wafam thambaga loinana lengang region asida hariba institute asi semgatnabagi thorang paikhatpa leibra haiba wafam thamki hairi Tel Aviv ta Iran misal kapsen badamioi mayam sokre building sing mangtakre Iran kapa misal ama laibak pokpa numita Tel Aviv ta pokhaibada mioi kaya sokre amasung building mayam akaya toithoki haina Israel gi authorities singna fongdokre city gi tongan ba mafam singda pokhaibagi makonta ki laiba asigi commercial hub ki awang thangba amasung kha thangba saruk sing animak tagi maikhu chabun ka ba uhoba singna tamki security official singna fongdorak pani hairaduna Israel gi army radio na haiki misal adu kg chama rom lumba tongan ba bomlet sing yawba cluster type ki misal ama mali makhoi gi machet sing tongan ba mafam singda taki awang thangba Tel Aviv ki mafam ama da building singi marakta misal ama taduna pokhaibada building ahum akaya toithoki haina home from commander Tel Aviv district ki commander Miki David na thodok thokfam da paumi sing da phungdoki mang na haiki building sing adu da leiba shelter sing
सोखिदे अमसुंग मनुंगदा लेबा मियोइसिंगदा करिसु सोखिदे सोशल मीडियादा थागतपा फोटोसिंगदा मिसाल ताकिबा मफम अदुदा अचौबा कोम अमा तौबगी सक्तम उली स्टेटमेंट अमदा इजरायलगी मिलिटरीना हाइकी मिसाल पोखाइबगी पाउ तारबा मतुंगदा इजरायलगी मयाई थंगबा सरुकता तोंगान मफमसिंगदा चर्च अमसुंग रेस्क्यू टीमसिंग ऑपरेट तौरी मियोई तरुक खजिक्तंग सोखी अमसुंग हॉस्पिटल पुखतुना लायंगबगी मथौ ताखिदे हाइना मेगन डेविड अदम एम्बुलेंस ना हाइकी इरानदगी मिसाल कापसिलक्पा मनुंग थौकाबा नुमित के अहिंग नुंगाई अमसुंग लेबापोक्पा नुमित के अयु अगनबा फावबा इजरायलगी मफम कयादा एयर रेड साइरन सिंग तरेलक खोंकी इकोन कोनबा मिसाल कापसिलक्पदा इजरायलगी खा थंगबा सरुकता इजरायलगी न्यूक्लियर फैसिलिटी लेबा डायमोनादा यावना साइरन सिंग खोंकी मिडल ईस्ट यूएस अमसुंग इजरायलगा इरानगा लान सोंगनबा नुमित कुनगा मंगानी सुरे नेगोशिएशन सिंग चथरी हाइना यूएस प्रेसिडेंट डोनाल्ड ट्रम्पना क्लेम तौकी अदुबु पाव अदु सासिनबा पावनी हाइना इरानना हाइकी पुंगफाना माइपाक्ट्रिबा फावबा लान सोंगनखिगनी इरानियन मिलिटरी इरान की टॉप मिलिटरी कमांड की स्पोक्समैन ना ngasi यूनाइटेड स्टेट अमसुंग इजरायल का लान सोंगनरिबा असि मपुंगफाना माइपाक्ट्रिबा फावबा लान थेंगनखिगनी हाइना फोंदोखरे कतम अल अनबिया सेंट्रल हेडक्वार्टर्स की मेजर जनरल अली अब्दुल्लाही अलियावीदीना फोंदोखिबा वाफम असि यूनाइटेड स्टेट की प्रेसिडेंट डोनाल्ड ट्रम्प ने इरान अमसुंग यूएस की मरक्ता वरी सानबगी थबक चथरी हाइना लाउथोखिबा अदुगी पाउखुमनी हाइना थाजरी इरान की फॉरेन मिनिस्टर अतोप लेबासिंगी महाकफम मानबसिंग वरी सानबगी थबक चथरबसु इरान यूएस का वरी सानबदी लेते हाइना रिजेक्ट तौखी इरान की शक्ति लेरबा आर्म फोर्सेस न लेबासिग अपुनबगी सक्तम ngakthokpada yamna chawthokchaba pokchari maipakli amasung khongjang yangsili mapungfana maipaktriba fawba masigi khongjang asi makha chathagani haina aliyabadi nam phongdokhiba wafam ama Iran gi state television na quote tawki general asina mapungfana maipak pa hairibasi kari oigadoribano haibadu phongdokhide adubu mahaki वाफम से यूनाइटेड स्टेट का न्यूक्लियर प्रोग्राम की मतंग यासिनब पुरक यारोय हाइना चेक्सिन वा हाइबनी हाइना थाजरी मरक्सिदा पाउगी सोर्सिंग की मतुंग इन ईरान की मफम कयादा यूएस अमसुंग इजरायली फोर्सेस ना अकनबा एयर स्ट्राइक तौख्रे अदुगा ईरान असो इजरायल की टेल अवीव शहर अमसुंग मिडल ईस्ट की मफम कयादा मिसाइल अमसुंग ड्रोन अटैक तौख्रे हाइरी प्रेसिडेंट ट्रम्पना स्ट्रेट ऑफ हॉर्मुज हांगदोंगनबगीदमक डेडलाइन पिखिबा अदु नुमित मंगानी सांगदोक्तुना ईरान गा वरी सानरी हाइना फोंदोख्रबसु अटैक तौख्रे हाइरी मखोइना अटैक्सिंग अदुगी मतंगदा कुप्पा मरोली पिखिदे अदुबु कैपिटल तेहरान की अवांगदा यामना मखोल हौना पोखाइबा अमसुंग सिटी सेंटर दसु यामना शक्ति लेना पोखाइबगी थौदोक्सिंग थोखी हाइरी ईरान असो इजरायल की टेल अवीव शहर दा टारगेट तौदुना मिसाइल कया मरुम कापसिनख्रे अटैक अदुदा केजी चामरोंगी वारहेड पुबा मिसाइल अमा सिटी सेंटर की लमजावदा पोखाइकी अमसुंग थौनाव मिंगसेल सिंकाइकी थौदो अदुदा मियोय मरी खरा खजिक सोखी हाइना इजरायल की रेस्क्यू सर्विस वर्कर अमना फोंदोखी कुवेतसु ईरान कापसिलखिबा प्रोजेक्टाइल सिंग एयर डिफेंस सिस्टम सिंग थुगाइकी मदुदा अटैक अकाई तासिलक्तुना इलेक्ट्रिक लाइन सिंग तत्पगी थौदोक थोकी बहरेनदसु ईरान मिसाइल अमसुंग ड्रोन कापसिनुना अटैक तौकी यूनाइटेड अरब इमिरेट्स यूएई अमसुंग सऊदी अरेबियादसु ईरान फैसिलिटी कयादा टारगेट तौदुना एरियल अटैक तौरकी अदुबु अटैक सिंग अदु एयर डिफेंस सिस्टम सिंग ngakthokki hairi pungfana maipaktriba fawba lan soknakigani iranian military Iran की टॉप मिलिटरी कमांड की स्पोक्समैन ना ngasi यूनाइटेड स्टेट अमसुंग इजरायल का लान सोंगनरिबा असि मपुंगफाना माइपाक्ट्रिबा फावबा लान थेंगनखिगनी हाइना फोंदोख्रे कतम अल अनबिया सेंट्रल हेडक्वार्टर्स की मेजर जनरल अली अब्दुल्लाही अलियावीदीना फोंदोखिबा वाफम असि यूनाइटेड स्टेट की प्रेसिडेंट डोनाल्ड ट्रम्प ने इरान अमसुंग यूएस की मरक्ता वरी सानबगी थबक चथरी हाइना लाउथोखिबा अदुगी पाउखुमनी हाइना थाजरी इरान की फॉरेन मिनिस्टर अतोप लेबासिंगी महाकफम मानबसिंग वरी सानबगी थबक चथरबसु इरान यूएस का वरी सानबदी लेते हाइना रिजेक्ट तौखी इरान की शक्ति लेरबा आर्म फोर्सेस न लेबासिग अपुनबगी सक्तम ngakthokpada yamna chawthokchaba pokchari maipakli amasung khongjang yangsili mapungfana maipaktriba fawba masigi khongjang asi makha chathagani haina aliyabadi nam phongdokhiba wafam ama Iran gi state television na quote tawki general asina mapungfana maipak pa hairibasi kari oigadoribano haibadu phongdokhide adubu mahaki वाफम से यूनाइटेड स्टेट का न्यूक्लियर प्रोग्राम की मतंग यासिनब पुरक यारोय हाइना चेक्सिन वा हाइबनी हाइना थाजरी मरक्सिदा पाउगी सोर्सिंग की मतुंग इन ईरान की मफम कयादा यूएस अमसुंग इजरायली फोर्सेस ना अकनबा एयर स्ट्राइक तौख्रे अदुगा ईरान असो इजरायल की टेल अवीव शहर अमसुंग मिडल ईस्ट की मफम कयादा मिसाइल अमसुंग ड्रोन अटैक तौख्रे हाइरी प्रेसिडेंट ट्रम्पना स्ट्रेट ऑफ हॉर्मुज हांगदोंगनबगीदमक डेडलाइन पिखिबा अदु नुमित मंगानी सांगदोक्तुना इरान गा वरी सानरी हाइना फोंदोख्रबसु अटैक
ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯃꯔꯣꯜꯗꯤ ꯄꯤꯈꯤꯗꯦ ꯑꯗꯨꯕꯨ ꯀꯦꯄꯤꯇꯦꯜ ꯇꯦꯍꯔꯥꯟꯒꯤ ꯑꯋꯥꯡꯗ ꯌꯥꯝꯅ ꯃꯈꯣꯜ ꯍꯧꯅ ꯄꯣꯈꯥꯏꯕ ꯑꯃꯁꯨꯡ ꯁꯤꯇꯤ ꯁꯦꯟꯇꯔꯗꯁꯨ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯅ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯅꯁꯨ ꯏꯖ꯭ꯔꯦꯜꯒꯤ ꯇꯦꯜ ꯑꯕꯤꯕ ꯁꯍꯔꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯃꯤꯁꯥꯏꯜ ꯀꯌꯥ ꯃꯔꯨꯝ ꯀꯥꯞꯁꯤꯟꯈ꯭ꯔꯦ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯀꯦꯖꯤ 100ꯔꯣꯝꯒꯤ ꯋꯥꯔꯍꯦꯗ ꯄꯨꯕ ꯃꯤꯁꯥꯏꯜ ꯑꯃ ꯁꯤꯇꯤ ꯁꯦꯟꯇꯔꯒꯤ ꯂꯝꯖꯥꯎꯗ ꯄꯣꯈꯥꯏꯈꯤ ꯑꯃꯁꯨꯡ ꯊꯣꯡꯅꯥꯎ ꯃꯤꯡꯁꯦꯜꯁꯤꯡ ꯀꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ 3 ꯈꯔ ꯈꯖꯤꯛ ꯁꯣꯛꯈꯤ ꯍꯥꯏꯅ ꯏꯖ꯭ꯔꯦꯜꯒꯤ ꯔꯦꯁꯀ꯭ꯌꯨ ꯁꯔꯚꯤꯁ ꯋꯥꯔꯀꯔ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯨꯋꯦꯠꯇꯁꯨ ꯏꯔꯥꯟꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯄ꯭ꯔꯣꯖꯦꯛꯇꯥꯏꯜꯁꯤꯡ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡꯅ ꯊꯨꯒꯥꯏꯈꯤ ꯃꯗꯨꯗ ꯑꯇꯦꯛ ꯑꯀꯥꯏ ꯇꯥꯁꯤꯜꯂꯛꯇꯨꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯂꯥꯏꯟꯁꯤꯡ ꯇꯠꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ꯫ ꯕꯍꯔꯦꯟꯗꯁꯨ ꯏꯔꯥꯟꯅ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁ UAE ꯑꯃꯁꯨꯡ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗꯁꯨ ꯏꯔꯥꯟꯅ ꯐꯦꯁꯤꯂꯤꯇꯤ ꯀꯌꯥꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯦꯔꯤꯌꯦꯜ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡꯅ ꯉꯥꯛꯊꯣꯛꯈꯤ ꯍꯥꯏꯔꯤ꯫